Lion. Film asi 2017 ke January ki tarik 18 da India da release tauki. Film asi ki maram da khajitang panjarabada IMDb da 10 ki manung da 8 ki rating phangi. Rotten Tomatoes da 84% ki rating phangi. Metascore da 69 ki score phangi. Amadi Google user sing da 91% like piba film amani. Loina na film asi na moda sang ki ba paisa di $12 million sangki aduga film asina tan ki box office collection di $1 million chamagani phuma thoi tan ki hairi loina na film asi Oscar award ta taruk subu nominate torba film amani film asi de saktam langliba mioi khar panjarabada Saroo Brilli ge saktam da Dev Patel Lucy ge saktam da Rooney Mara John Brilli ge saktam da David Wenham Sue Brilli ge saktam da Nicole Kidman Gudu ge saktam da Abhishek Bharti Mr. Sud ge saktam da Dipti Nawal Noor ge saktam da Tanisha Chatterjee Rawa ge saktam da Nawazuddin Siddiqui amadi Child Saroo ge saktam da Sunny Power film asi ki director Garth Davis adudi mayam hojik ai film asi ke explanation hojaraga film asi ki ahan basin da aikoina sahi manga hakta ngai riba pikliba angang amagi saktam ui pikliba angang asi ki maming di Saroo kawi Saroo gi mayam ba gudu ga loina na train dagi koila huran duna imung manung gi leita lairaba phunarami maramdi Saroo gi imung se aduki matik lairaba imung amani Saroo amadi gudu na huralapa koila sing adu dukal amada chatuna yontho ami dukal adu jalebi hoduna leiba adu gudu gi manauni pa Saroo nurami aduga mayam bada hairaklami ai jalebi chaninge matumdu mahaki mayam bana paukhum pirami nongmadi soidana nangi jalebi chahangani haiduna maramdi Saroo gi mayam ba gudu asi paisa yamna yorumde amuka su mahaki manauni pa Saroo na hairami nongmadi aikoi adukki matik chawraba jalebi gi dukal ama laugani haina matamduda mabani nokmi na sana duna tukala du dagi sangom khara poduna yum tamna laklammi masida uliba silasi Saroo gi imung manungni Saroo gi machanupi amalai maki maming Sakila kawi Sakila amadi Saroo gudu amadi mahaki mama ga loina na imung aduda ingna signa nungaina leiri matam masida mahaki mama na makhoi ani na purakliba sangom adu kadai dagi no hangbo matamda Saroo amadi gudu karisu paukhum pidana tumina leirami numitugi ahingduda Saroo gi mayamba gudu asi thabak suba satpa tarami mahaki manau nupa Saroo na mayamba da hairami aisu thabak suba lakena matamduda mahaki mayamba na hairami nangdi yamna pikli lakpungam khiroi maramde aina saliba thabak asi achau bora sing thanga dauri pani haina matamduda mahaki manau nupa Saroo na chiara ma thangatuna ulami loina na cycle amasu thangatuna mahaki mapangan ulami aduga mahak na hairi ai thabak khudimak tawbungam gani haiduna Matamuda mahaki manau ni pagi ningai na henman mudagi mahak thabok mafum da puduna salami makhoi ani mag train station amadu thunglami Saroo mahaki mayam gudu gi matam bakta ningai da heblami masigi matungda mahaki manau ni pa do hodok na bakan na honarami adubo Saroo de angang macha oiba maramna ningai da na tumlami mahak na hairei ai ngaktang tumgi ge Saroo gi mayam ba manau ni pa do phan amagi mathakta tumhanduna hebalami aduga hairami Hayeng ayuk thabak suba loiraga halake nang mafum asida lengdana leiramu chatringai mamangda mahaki manau ni pa Saroo na hairaklami suksoi soidana jalebi lising ani leiraga la u hai masigi matungda Saroo gi mayamba gudu thabak ki damak chalami chawruba station lado puhang hanglami haibadi chawruba station adu da nupa macha amkhak haibadi Saroo matomta ngairami masigi matungda Saroo platform adu da gi train manungda sangduna phamlami ngaihaki matung mahak ningai dana tumlami ayuk makeup tholakpada train ado yam yang na thoduna lerami Saroo na madu yengloraga train adu koi chen duna mayam batana bakanna laurami loina na train gi thongsing ado hangdukna bakanna honarami adubo thongsing ado loina mak losinduna leibu maramna hangdukpa ngamlamde maramdi train adu na atopa station lama yaudriba phawudi mapan thokpa yaramde aduga train adu gi dabasing ado ihang hanglami Saroo mathawai nuai dabaga loina na sakshi yamna lamlami madugi matungda mahakna waba kaya khanglabo matung train ado Kolkata gi West Bengal na thungada poirami Saroo gi yumdagi na mafum asi yobo phawda kilometer 1,700 la poirami maramde Saroo asi Madhya Pradesh ki Khandawar district tagini adudagi station adu kumtharapu matamda Saroo thonga yamna lerami maramde mahakna mi yamna urami aduga ticket counter amada changduna mahakna hairami ai yumda hangadoribani aibu mateng amukta pangbiyu haidun hairami matam aduda mafum adu leiriba miyo sing khudimakto Bengali lon ngak tanganglami maram aduna Saroo na makhoi na ngangliba singdo karisu loksin bangamlamde
Masigi matungda station aduda angang singkar famdun leibo ui makhoi sing ado mayum makai leitaba mioi singak to oirami ngahaki matungda mioi khara laktuna angang sing adu pha pha to na makhoina puba horaklami Saroo na mataw adu ubuda mahak na mafum madudagi senthoklammi amuk hanna ngahak chauraba sahar aduda mahak mathanna tangairami mahak chak yamna lamlami madugi matungda mahak na laisang amada murti ama leibo urami mahak na laisang aduda sangsinduna lai adu bu khurumjarami aduga laisang aduda kalamba heira sing ado mahak na lokhatuna chaba horaklami ayuk angan buda mahak na train gi tali de chalami maramdi mahak mayum da chatpo pamlami mahak na chaliba train gi tali aduda nur kobi nupi amasu chattuna leibo urami nupi aduna Saroo da hanglaklami nahaki yum kadai dagino Saroo na sumna khumlami Ganesh tali Madhya Pradesh ki apikpo mahaki khungang adubudi kanana su khanglamte nupi aduna Saroo bu mahaki yumda pubirami amasung chak pijaduna irujabirami aduga hairaklami hayeng ayuk ngantana nupa ama lakani mahakna nangi mateng pangbigani maana nakhoi ki imagi manakta pubigani amasung unahangani ayuk angan buda rama ko nupa ama yum maduda laklami aduga Saroo gi hakchang pumba check tawrami nur na tap na nupa aduda hairami nahakna phajana thabak tawbire Saroo makhoi ani na tawribo matawdu ubuda wakalda chingna boklami amadi akiba phawrami maramaduna Saroo na achaba matam ama yenglaga yum madudagi chenthoklammi Saroo matam khara Howrah Bridge ki nakanda chathok chachin tawriba lambidugi nakanda lerami matamdu mahaki mamagi wakal khalami matam amada mahaki mamana nungthuwairamba amadi mamagi mateng mana panglamba khudimang nisinglai Saroo na mahaki mama adubu yamna nuksijai adumoinama mahum asidagi yum phawbuda kilometer 1,700 lapami madugi maramda Saroo na karimata khanglamde Saroo maan leriba mafam aduda tapna tapna thani horami ayuk amada nongkan surami mahana kep amagi mapalda famduna lerami kep tugi manungda nupa amana coffee taktuna lerami mapandagi Saroo na mahana thagliba coffee gi matawodo khutta pairiba spoon aduna tamlami nupa adu mapanda tholoktuna Saroo gi matawdu nusimanduna chana thaknaba khara pibirami masigi matungda nupa aduna Saroo police station amada purami aduga hairami nupa macha asi bangla lon khangde hindi ta mangangi aina mangonda kadai dagino hangbuda Ganesh tali dagini khakta hai sumtawna leiriba policing aduna su karimata khanglamde maramdi Ganesh tali hairibase Madhya Pradesh ki yamna pikpa khungang amani Saroo da magi mamagi maming kari kawbuno hangpu matamda ami kawi hari adubu Saroo gi khungang amadi imung manunggi maramda karimata phanglamde maramaduna police na mama mapa lejadaba singi arsam amada thajin birami Saroo mahum aduda tha ahum lerami tha ahum gi matungda Saroo ga nupi amaga unarami mahaki maming sut kawi mahakna Saroo da harami haukiba tha ahum ase naki imung manunggi maramda kanna thirakibani adubu karisu kanabu phangide akoina khabar da su hapki khul lapumagi miyoi khudingna khabar asi paribani adubu karimata kanabu phangide Saroo na hari mafum asidagi aigi yum yamna thapi ai ima amadi gudugi manakta chatningi sudna hari akoina mafum khudimak nangbu thinaba kanna honaki adubu nangi maramda karisu phanglamde maramaduna nangi punsina nungai fanna leinabidamak Australia ki imung amana nangbu yokpo pami yamna fava imungni makhoigi marakta soidana nang nungaina leigani nang Australia da soidana chatkadabani asigi matungda sudna Saroo bu mahaki yumda pubirami mafumduda atopa angangsingsu yamna lerami sudna khudingmakta English tambirami hojik Saroo Australia da tharami mafum asida Mr. John amadi mahaki dupi so makhoina yokna widamak thakiba imungduda thunglami Saroo bu uraga makhoyani yamna haraurami apikpa imungduda Saroo na leinabagidamakta yumdugi akoiba fibam khudima yengsalami adubu yumado aduki matik fana urami amadi yamna ingchikpa mafum amasu oirami maramdi lam asigi hawa nuksit ase Saroo dadi pura tonganba ama oirami Saroo gi mamagi maming su gawi makna Saroo bu yokpi thakpibani makna Saroo da English na harami nangi punsi khongchat awanungai yaifaba oide adubu ai masimadi nangi mafumda hairoi noma matam sabada khudimak nangi nafumda haidoake Saroo tapna tapna makhoigi lon amadi chanabi khanglaki yamna thuna makhoiga loinaba hairaki Mr. John amadi su makhoigi machabu yamna nusijarami maramdi makhoigi punsida asigumba mikup amata fanglakide chahi amagi matungda atopa angang amasu yoroklami adubu makhoigi marakta wakhan manaramde maramdi makhoigi marakta mangan takanba mi ama oirake Mr. John amadi mahaki nupina mahakpu phathanaba amadi wakal tahananaba kan honarami
maramdi makoina mateng pangmasi yamna pamlami numisiga hingda sut kaptuna lerami Saruna laktuna mahaki pi teithopirami aduga mamagi lengbanda konsilami maramdi Saruna mahaki mamamak nikalami tapna sahi kungi matam horami hojik Saru sawbo mapung phare mahaki mama sut amadi mapa John Sarubu Garth korami hotel management tawnabagi damakta Melbourne chalami adudagi mahaki mayambaga unarami madudi John amadi sutna yukchaba atopa mahaki mayamba dubani adumoina makoy ani di wakhan manaramde Saru hotel management amagi introduction class ki damakta laami mafumda kudimukna magi maramda harami Saruna so harami ma hotel na mahamu pami loinana India ki Kolkata da hamu pami mafum asida India dagi student kaya amasu yarami aduga makoy punna house party amasu torami mafum aduda India dagi satra yawna yawbu maramna party adugi sillang liba chana thangna kudima Indian style doirami Saruna mafum aduda jalebi urami aduga mana ngang weringai gi saklaba matam adubu nishinglei mahaki mayambada Saruna jalebi lebiyu haiba amadi mayambana nomadi soidra nang jalebi chagani haikiba nushiraba mikupsing adubu nishinglei kudima adubu nishingduna Saru mamitagi pi tare Saru party adudagi tholami Saru ga loinana nupi ama lerami mahaki maming Lucy kawi Lucy di yamna khoidarami maramaduna numidang amada makoyani hakchangi mari thamnaki ayu angan bada Saru mahaki imung manung amadi sagai nategi maram nishinglei adudagi mahakna khalai mahaki imung manung amadi machin manau kaya da wana leramgani loina mahakna Google Art ki mateng lauduna mafum amadagi mafum amada arapo hotoktuna mahaki yum adu thirami adubo kudimak arembo erami tapna chahi ahumgi matam haurami Lucy amadi Saru gi thamoi gi mari lapnaraki makoyani ase karigumba amadadi yamna nusinarambani adubo hojikti Saru mahaki imung manungi maramda yamna warami mahakna karigumba matamda mayambagi saktam adu mamita hek ui mahaki mayambana mahakpo yumda satlo haina inchin magum tattana khalami mahakna ahin kaya tumdana imung manungi maramda thirami tapna Lucy dagi lapthoraki mahakna Lucy da harami nangna aigi punsibu nuksina amadi luna loina biraki adubo aigi thamoigi awabasidi nangna khangloi adumoinama makoy ani ase tapna lapthonaraki tha kharagi matungda makoy ani ase escalator amadi thengnarami aduga Saru ga wari sarami Lucy na hai ai nangbu yamna ningsingi masigi matungda amukasu Lucy ga Saru ga hakchangi mari thamnari Lucy na Saru da harami nangi imagi manakta chattaba yadabani makoyna nangi darkar yamna lei nangbu soidana ngairamgani Saru mama sugi marakta chattuna magi awabu khudimok leirami aduga mamagi thamoi su kairami hojikti Saruna asumna hairami aibu yokpiba ima ase asengba ima oibdi yaroi suna hairami ai ima ama oibdi yai ai amadi Mr. John ga angang ani yokke haina khalami maramdi Prithvi ase mo pagi darkar leiba asigumlaba angang sing yamna lei mahakna Saruda mana thengnarakpa awabu singdo hairami aigi ipado yu yamna thakpa mi ama oirami mahak apaba mi ama natte aigi ipado aini yam kina horaki nongmadi aigi yum maningda chattuna aina aigi isada yauriba akiba khudimak nanthoknabo honarami aigi inkolgi nakanda angang amaina urami mahaki sakki machu brown oirami aduga aigi hek nakanda lepagum urami mahak ubudagi aigi awabu pumba koki maramdi aibu yengsinbinaba icha leirani khanchaki aduga nang amadi nangi nayamba aigi punsida hojikti lakle nang imabu khandana asigumba wari saganu ai nangbu darkar yamna lei Sarunadi mabu asengba mamagi manakta thabu pamlami maramdi mahaki popiba mama amadi machin manawbu mana thiba pamlami maramaduna amukana man Google hatta magi yum madu thiba horoklami India gi tongan ba mafum kaya jum tawduna thiba horoklami Google atta mahaki mama na nung thugaram mafum mado urami madudagi chathok chachin tawriba mafum sing tapna yenglaki aduga mahaki khungangi maming Ganesh talai haina phanglami masidagi mahakna khanglami mahaki khungang ado Madhya Pradesh ki Khandwar district tagini adudagi mahak yamna haraurami adudagi mahaki Lucy amadi mamagi manakta chattun hairami Saruna yum phangle haibada mahaki mama su yamna harauzarami maramdi mahaki mama amasung mapana India chattuna mahaki imung manung unabu pamlami Saru Australia thadoktuna India da yoroklami amadi mahakna pilingai di jatkiba lambi duda masula ami tapna pilingai gi wakal nishingduna Saru yum da yoroklami aduga mahaki machin manau amadi mamaga leiramba yum aduda sanglami adubu yum manung aduda kanasu leiramdre mahakna nupi amada hanglami adubu mahaki lolado nupi aduna khanglamde matamdo mahak Hindi ngangba haite ngayaki matungda mi ama laklami mahakti English yamna khanglammi Saruna mayamba amadi machan nupi gi ming panduna yum sida leiramba adugi matangda wari lirami aduga makoising ado kadai de sakrage haidun hanglami nupa ado karimata hairamdana mamai leithoktuna zatki ngayaki matungda nupa aduna lambi amadagi kauraklami aduga hanubi ani ahum amasu tholami manu ribasidi atai kana sunate mahakpu naupuduna popiba asengbu mama ado oirami
Matam kuirabagi tungda Saroo mamaga unaduna nusinana kaplami. Film asigi sin matang ase yamna emotional oiba matamni. Adomna film asibu yengbidriba oirabadi soidana maki film asibu yengbiu. Mahaki mama kungang asi thadokuna mafum amatada chatlamde. Maramdi mahaki macha asi nomadi soidana halakani khanduna ngairami. Mikup asida Saroogi machanupisu mafum aduda laktuna kaplami. Mahaki machanbu nusina konbirami. Adubu mahaki mayambadi unabu fangidre. Noma ahing amada Saroo train station amada tumhalamlaga mayamana thabak subu chatkibu numil adudagi mahak train na thomduna siki haibasi Saroo na khanglami. Adumainamak Saroogi mamanadi numitugi ahing dudagi machin manaw anibu ngaiduna lakhi. Magi awaba ishorna ubiduna aduk sanglaba matamgi matungda mahaki macha atomba Saroogu unabu fanglami. Hojik chahi kunmangagi matungda mahaki machaga unabu fangbugi haraubaduna pik thalami. Masigi matungda Saroo Australia da lehoba mahaki mama mapagi mafamda phone tawrami aduga hairami aigi imung manung aina fangjare adubu baba amadi ima kaisu nungaitaba khanganu hojik ai hanagum adum leiri noidi aigi ima ipani masigi matungda Saroo mahaki mayamaga sanaramba lambi aduda chalami aduga mayambabu nisingjarami asengbudi Saroogi maming ase Saroo haiba natte Saroo haibani haibadi lion nongsani masida asengba thokiba footage khara mayamda uchari mahapu yokpi thakpiba mahaki imung manung Australia gi miduna India da laktuna Saroogi mama mapaga thengnaba amadi nusina unabagi matang adu phumsida uri wari ase Saroogi asengba wari ni asumna film asi matang asida losinki aina bijariba film gi explanation asida soigi bilan ki yaurgasu mayamna ngakpiu amadi mathangi video da hena phajana mayamda share tawba ngamjage amadi channel asibu support tawbiduna nusibiduna subscribe tawbiramu amadi share tawbiu